Imphal East District ke Thamnapokpida ngasi ayukuki khulai paibani chingnaba miyoi singna chatharakiba attackta Impact TV ki video journalist Leimapopum Kabi Chandra Maitaibo Asok Apan nangankibagi thaudok ado All Manipur Working Journalist Union Amju amasung Editors Guild Manipur EGM na yaningtama fonduruklei Hiramasi matangda Amju amasung EGM gi General Secretary singna khudek piraga thadorakpa Gerald Amana hai El Kabi Chandra Asok Apan nangkiba aduga mari leinana ngasi nungthal Manipur Press Club ta Amju amasung EGM gi apunba mifam ama pangtokchuna paumida khut thabagi thaudok adu yaningtama fondokhe Landfam da kulai paiba masel khut thokna bada asi ana amadi Asok Apan yawba haibase hona sane adubu paumida onsinnaba asi yamna laibak thibane Manipur da thokliba irang asida paumi kaya Asok Apan nangkhre adubu paumi ni haina saktaknaba press thaba best liba El Kabi Chandra Maitaibo sohan ba haibase amju amasung EGM na tarai ni lawte Amaromda landfam da paunoba chatliba paumi singna mathau pangthokpa matamda yariba makai cheksinbiyo Chairak asida soklaba Kabi Chandra gi ana layang chathabada mateng panglamba amade wakhal thauna hapiramba CSO Pairoi Lup Singh amade lanai myoi singbu amju amade EGM na thagatba fondukle loidana El Kabi Chandra athuba matamda fagatlaktuda mahausa gum mathau amuk hana pangthokpa ngamba oisinu hainasu Gerald asina makha tare